Mashwara WhatsApp group na wana tarabasingda leptana tengbang piduna lakpagi saruk ama oina aruba fibamda Layengduna Leiriba Mioi anida sen oina Lupa Lishing 95 tengbang Pikhre. Sen gi tengbang piba aduga mari leinana Mashwara group ki admin KH na haikibada Dilong makha laikai MK COVID-19 laichat matamda ahing nungthil naidana lemna sen amata laudana COVID laina naraba singbu mahaki ambulance ama leiraga hospital fawba puduna miyamgi damakta kathoktuna lakhibani adubu yamna nungaitaba thodok amada kwakaithelda thabak subada second floor dagi tarakpadagi laikanaduna lakhibani mahaki ana layengbada kharata oirabasu mateng oinaba group asina mahaki mayumda chatuna sen oina Lupa Lishing 30 khutsinakre loinana yairipok ningthau naidagi chahi 18 khakta ngairiba sangayum famda hafiz tamliba gulbas khutlaibam apokpa Abdul Hakimna laihau tora haiduna district hospital Thobalda layeng chatharaba matungda cancer oiba yai haina Guwahati da puduna layengki adubu sengi awatpa leibana rims ta amuk puraktuna layengli mahaki imung manungna thengnariba awabasing social media gi kuthangda ubadagi sen oina Lupa Lishing 15 group asigi member singna khutsinakre sen sing asi mahausagum group asigi member singna angam puthoknaraga mateng asi pibani group asina makha tanasu jat bijat khenaba thamdana maihau langpok ana layeng amadi awaba taraba singda leptana mateng pangkhigani loinana miyamna su sogat piu haina KH na makha tana phongdoraki